ꯂꯩꯃꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯎꯔꯗꯨꯅ ꯍꯪꯂꯛꯏ, ꯀꯔꯤ ꯇꯧꯕꯗ ꯁꯣꯛꯂꯤꯅꯣ ꯅꯈꯨꯠꯇꯨꯅ? ꯃꯥꯂꯤꯀꯥꯒ ꯁꯅꯥꯇꯣꯝꯕꯒꯁꯨ ꯊꯣꯛꯂꯛꯏ ꯂꯣꯏꯖꯤꯡꯅ꯫ ꯈꯨꯠ ꯈꯖꯤꯛꯇꯪ ꯁꯣꯛꯄꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯁꯤꯔꯒ ꯍꯜꯂꯛꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯍꯩ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯁꯣꯛꯂꯤꯅꯣ ꯍꯥꯏꯗꯅ ꯍꯪꯕꯁꯨ ꯌꯥꯗꯕ꯭ꯔꯅꯦ? ꯍꯤꯔꯣ ꯁꯥꯔꯨꯕ ꯑꯗꯨꯗ ꯁꯣꯛꯂꯤꯕ, ꯌꯥꯔꯕ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯔꯨꯒꯦ, ꯆꯒꯠ ꯆꯒꯠ ꯍꯪꯉꯅꯨꯀꯣ꯫ ꯂꯣꯏꯖꯤꯡꯗꯨ ꯁꯥꯎꯁꯤꯟꯅꯔꯝꯃꯒ ꯆꯪꯈ꯭ꯔꯦ, ꯃꯁꯥ ꯉꯥꯛꯊꯣꯛꯆꯈ꯭ꯔꯦ ꯂꯩꯃꯅ꯫ ꯃꯁꯤꯗꯤꯕ! ꯀꯩꯐꯥ ꯍꯣꯏꯁꯨ ꯀꯨꯏꯅ ꯂꯩꯊꯔꯝꯗ꯭ꯔꯦ, ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ ꯀꯩꯐꯥꯗ ꯁꯥꯎꯅꯤꯡꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯝꯕꯤꯗꯅꯤ ꯉꯥꯟꯕꯅ, ꯌꯥꯡꯒꯣꯏ ꯁꯅꯥꯁꯦ ꯂꯩꯁꯥꯕꯤ ꯐꯔꯝꯃꯤꯅꯤ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ꯫ ꯀꯩꯐꯥ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯅꯤꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯏꯊꯪ ꯊꯪꯅ ꯇꯣꯡꯂꯤꯕ ꯅꯣꯡꯁꯥꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯊꯕꯛꯁꯨ ꯌꯥꯝ ꯐꯩ, ꯃꯁꯛꯇ ꯐꯖꯕ ꯅꯠꯇꯦ, ꯀꯣꯂꯦꯖ ꯇꯝꯃꯤꯁꯦ ꯁ꯭ꯀꯣꯂꯔꯁꯤꯞꯀꯁꯨ ꯌꯥꯝ ꯐꯪ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯏꯆꯜ ꯑꯃ ꯀꯣꯂꯦꯖ ꯄꯨꯟꯕꯅꯤ, ꯀꯣꯂꯦꯖꯀꯤ ꯃꯤꯁꯀꯁꯨ ꯇꯥ ꯃꯥꯜꯂꯦ, ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯀ꯭ꯔꯁꯅꯤ꯫ ꯀꯩꯐꯥ ꯋꯥꯗꯨꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯀꯟꯅ ꯁꯨꯛꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯗꯕꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯃꯨꯛ, ꯉꯥꯟꯕꯒ ꯅꯣꯡꯁꯥꯕꯒꯗꯣ ꯌꯦꯡꯗꯨꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯀꯩꯐꯥꯒꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯂꯦ, ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯀꯩꯐꯥꯒꯤ ꯃꯄꯥꯕꯨꯡ ꯈ꯭ꯋꯥꯏꯉꯝꯕꯗꯣ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯃꯤ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄꯗ ꯎꯕꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯀꯩꯐꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯉꯥꯟꯕꯅ ꯍꯪꯂꯛꯏ, ꯅꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯟꯗꯛꯁꯨ ꯚꯣꯠ ꯂꯦꯞꯈꯤꯗꯧꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯤꯅꯤ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯣ ꯄꯤꯌꯣꯒ ꯑꯗꯨ ꯁꯦꯝꯕꯤꯌꯨꯒ ꯑꯗꯥ ꯇꯧꯒꯦꯒ, ꯀꯥꯕ꯭ꯔꯗꯤ ꯁꯨꯀꯥ ꯀꯥꯗꯦ꯫ ꯁꯔꯀꯥꯔꯅ ꯁꯦꯝꯃꯛꯄ ꯉꯥꯏꯗꯈꯩ ꯂꯝꯕꯤ ꯐꯥꯎꯕ ꯄꯥꯕꯨꯡꯅ ꯀꯣꯏꯂꯥꯁ ꯊꯥꯔꯤꯕꯅꯤ, ꯗ꯭ꯔꯦꯟꯒꯁꯦ ꯁꯦꯝꯂꯤꯕꯅꯤ, ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯁꯥꯕꯤꯌꯨ, ꯃꯟꯗꯤꯔ ꯑꯃꯇ ꯁꯥꯕꯤꯌꯨ, ꯅꯣꯡ ꯆꯤꯡ ꯆꯨꯕꯗ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯂꯕ ꯌꯨꯝ ꯁꯦꯝꯃꯤꯅꯤ꯫ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯁꯨ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯕ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤꯁꯤꯡꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯦꯀꯥꯎꯟꯗ 2,200ꯁꯨ ꯍꯥꯞꯂꯤꯕꯅꯤ꯫ ꯍꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ 2,000 ꯈꯛꯁꯤꯅ ꯀꯔꯤꯕꯨꯗꯤ ꯀꯥꯟꯅꯅꯤ, ꯀꯔꯤ ꯀꯣꯟꯅꯅꯤ, ꯑꯗꯨꯏꯁꯨ ꯀꯩꯅꯣꯝꯗꯤ ꯇꯧꯅꯕ ꯌꯥꯏꯗꯅ꯫ ꯈꯪꯗ꯭ꯔꯦꯗ, ꯄꯣꯂꯤꯇꯤꯛꯁꯤ ꯆꯥꯟꯅꯗꯕ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯏꯃꯥꯒ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯍꯥꯏꯕꯅꯤ, ꯚꯣꯠꯀꯤ ꯈꯛ ꯁꯦꯝ ꯁꯥꯕ ꯅꯠꯇꯦ ꯍꯦꯛꯇ ꯍꯥꯏ, ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ, ꯇꯧꯖꯁꯅꯨ ꯍꯥꯏꯕꯨ꯫ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯇꯥꯈꯤꯅꯤ, ꯀꯦꯟꯗ꯭ꯔ ꯃꯥꯟꯅꯔꯝꯃꯗꯤ ꯍꯦꯛꯇ ꯆꯦꯜꯂꯒꯦꯁꯨ ꯃꯥꯟꯅꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯊꯕꯛꯅ ꯑꯃꯗ ꯇꯧꯍꯜꯂꯒ ꯄꯋꯥꯔꯅ ꯑꯃꯗ ꯄꯤꯔꯒ ꯂꯩꯔꯤ꯫ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯗꯨꯗ ꯇꯥꯔꯦ꯫ ꯚꯣꯠꯁꯦ ꯀꯥꯈ꯭ꯔꯗꯤ MLA ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯒꯥꯏꯗꯣ ꯍꯥꯏꯈꯤꯗꯣꯏꯅꯤꯅꯦ, ꯑꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯀꯧꯅꯁꯤꯀꯣ꯫ ꯅꯣꯡꯁꯥꯕꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩꯐꯥꯅ꯫ ꯑꯩꯅ ꯑꯣꯏꯔꯀꯥꯟꯗ ꯀꯧꯅꯗꯕꯅꯤ, ꯏꯄꯥꯗ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯉꯛ ꯍꯥꯏꯒꯠꯄꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯔꯣꯏꯍꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅ ꯇꯤꯟꯅꯔꯛꯂꯒ ꯅꯣꯏꯁꯨ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯗꯕꯗꯧꯅ꯫ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯒ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨꯕꯨ ꯅꯨꯄꯥ ꯀꯣꯏꯔꯕ ꯖꯥꯠꯂꯣ? ꯉꯥꯟꯕꯅ, ꯀꯣꯏꯒꯦꯒ ꯀꯣꯏꯁꯅꯨ ꯀꯩꯅꯣ, ꯅꯪꯒ ꯃꯥꯒꯗꯤ ꯀꯩꯁꯨ ꯑꯣꯏꯗꯧꯕ ꯅꯠꯇꯦ, ꯑꯣꯏꯗꯧ ꯂꯩꯇꯦ, ꯃꯣꯏ ꯃꯕꯨꯛ ꯁꯛꯇꯥꯗꯨꯒ꯫ ꯅꯪꯅꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕꯅꯦ? ꯅꯣꯡꯁꯥꯕꯅ ꯑꯣꯏꯅ ꯄꯥꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯨꯡꯁꯤꯗꯦꯁꯨ ꯀꯔꯤꯝ ꯍꯥꯏꯔꯣꯏꯗꯕꯗ ꯁꯨꯝ ꯇꯨꯃꯤꯟꯅ ꯁꯦꯟꯅꯕꯗꯨꯒꯤ ꯍꯥꯏꯕꯅꯤꯗ꯫ ꯆꯪꯁꯤꯟꯗꯧꯕ ꯂꯝꯕꯤꯁꯦ ꯈꯔ ꯂꯨꯗꯅ ꯇꯧꯔꯤꯅꯤ, ꯑꯗꯣ ꯅꯪ ꯃꯥ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯥꯏꯌꯨꯅꯦ, ꯈꯨꯝꯃꯣ꯫ ꯀꯩꯐꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯃꯃꯥꯏꯕꯦꯝꯃ ꯇꯝꯐꯥ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯜꯂꯛꯑꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯀꯣꯛ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯣ? ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯆꯠꯊꯣꯛꯂꯨꯔꯒ꯫ ꯑꯩꯈꯣꯏ 3 ꯆꯥꯗꯣꯏꯅꯤ, ꯈꯥꯏꯔꯝꯃꯣ ꯏꯃꯥ, ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯕꯅꯤꯅꯦ꯫ ꯉꯥꯟꯕꯒ ꯅꯣꯡꯁꯥꯕꯒꯅ, ꯑꯩꯈꯣꯏ ꯆꯥꯔꯣꯏꯗ꯫ ꯇꯝꯐꯥꯅ, ꯍꯩ ꯀꯔꯤꯒꯤ ꯆꯥꯔꯣꯏꯗꯧꯔꯤꯅꯣ, ꯂꯥꯛꯑꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯣꯡꯁꯥꯕꯅ, ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯀꯣ, ꯑꯩꯗꯤ ꯑꯍꯜꯁꯤꯡꯗꯨꯅ ꯈꯥꯝꯗꯣꯛꯑꯝꯗ꯭ꯔꯗꯤꯕ ꯐꯖꯅ ꯇꯣꯠꯂꯝꯗꯧꯅꯤ, ꯄꯦꯟꯗꯤ ꯄꯦꯜꯂꯛꯇ꯭ꯔꯦꯍꯦ꯫ ꯑꯗꯨꯅꯤꯅꯦ, ꯅꯣꯏꯁꯤꯡꯅ ꯉꯥꯛꯊꯣꯛꯑꯝꯗ꯭ꯔꯗꯤ ꯁꯤꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ, ꯃꯣꯏꯒꯤꯗꯨꯗꯤ ꯇꯁꯦꯡꯅ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯕꯅꯤ꯫
ꯇꯝꯐꯥ ꯆꯪꯁꯤꯜꯂꯛꯂꯒ ꯉꯁꯤꯅ ꯀꯅꯥꯒꯃꯨꯛ ꯈꯠꯅ ꯆꯩꯅ ꯇꯧꯔꯛꯂꯒꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯣꯛꯂꯛꯄꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯄꯥꯅ ꯃꯨꯛ ꯇꯥꯈ꯭ꯔ ꯂꯥꯛꯈ꯭ꯔꯒ ꯁꯨꯇꯤꯅꯤ ꯅꯨꯡꯉꯥꯏꯅꯤꯅ ꯊꯣꯛꯆꯔꯛꯂꯤꯕꯗꯣ ꯅꯝꯕꯨ ꯄꯣꯔꯒ ꯃꯨꯛ ꯍꯟꯅꯤ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯗꯤ ꯈꯪꯉꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯈꯠꯅꯅꯤꯡꯗꯅ ꯄꯪꯈꯠꯇ ꯈꯠꯅꯕ ꯅꯠꯇꯦ ꯄꯪꯐꯨꯗ ꯐꯨꯅꯕ ꯅꯠꯇꯦ ꯏꯪꯅ ꯉꯥꯡꯅꯕꯗ ꯂꯧꯔꯛꯇꯕꯗꯩꯅꯤ ꯄꯨꯝꯅꯃꯛ ꯊꯣꯛꯏꯁꯦ ꯅꯠꯇꯦ ꯁꯣꯛꯑꯒ ꯍꯜꯂꯛꯏ ꯍꯥꯏꯔꯤꯗꯨꯅ ꯀꯌꯥꯝ ꯁꯣꯛꯂꯕ ꯂꯤꯛꯂꯤꯅ ꯌꯥꯠꯄꯅꯤ ꯃꯐꯝ 5ꯃꯨꯛ ꯐꯣꯠꯂꯤ ꯏꯃꯥ ꯏꯄꯦꯝꯃ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯈꯩ ꯐꯨꯅꯔꯤꯕ ꯀꯔꯤꯗꯤ ꯍꯥꯏꯅꯕꯒꯤꯅꯣ ꯑꯁꯠ ꯑꯋꯣꯡ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕꯒꯤꯅꯤ ꯑꯗꯨꯒꯤꯕꯨ ꯈꯔ ꯎꯁꯤꯟꯅꯗ ꯇꯥꯁꯤꯟꯅꯗ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯣ ꯑꯗꯨ ꯌꯥꯗꯦꯅꯦ ꯏꯃꯥ ꯊꯧꯗꯣꯛꯁꯦ ꯑꯩꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡꯗ ꯊꯣꯛꯄ ꯑꯣꯏꯔꯗꯤ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩ ꯇꯥꯔꯤꯕꯣ ꯃꯤꯒ ꯃꯥꯟꯅꯕ ꯇꯜꯂꯦ ꯍꯥꯏꯗꯅ ꯃꯁꯥꯅ ꯑꯁꯨꯝꯕꯗ ꯌꯦꯜꯂꯛꯂꯕꯗ ꯇꯝꯐꯥꯗꯨ ꯀꯔꯤꯕꯨ ꯈꯨꯝꯂꯨꯅꯤ ꯃꯁꯥꯗ ꯇꯨꯃꯤꯟ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯅꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯣꯏꯁꯤꯡꯗꯨ ꯃꯃꯥ ꯃꯈꯨꯔꯥ ꯃꯆꯜꯅ ꯆꯞꯈꯥꯏꯗꯨꯅ ꯋꯥꯍꯪ ꯍꯪꯂꯤ ꯃꯕꯣꯛ ꯏꯕꯦꯝꯃ ꯃꯥꯂꯤꯀꯥꯗꯤ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤ ꯁꯅꯥꯇꯣꯝꯕꯅ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯤ ꯍꯦꯛꯇ ꯈꯠꯅꯗꯅ ꯐꯨꯅꯗꯅ ꯇꯧꯔꯤꯗꯨꯕꯣ ꯐꯖꯔꯦꯅꯦꯁꯦ ꯂꯣꯏꯁꯤꯡꯅ ꯃꯁꯥ ꯀꯟꯖꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯅꯕ ꯐꯨꯕꯤꯔꯝꯗ꯭ꯔꯤꯗꯣ ꯐꯔꯕꯅꯤ ꯃꯈꯣꯏ ꯃꯤ ꯑꯃ ꯎꯁꯤꯠꯃꯟꯗꯦ ꯂꯩꯃꯅ ꯑꯗꯨꯕꯨ ꯈꯠꯅꯗ꯭ꯔꯁꯨ ꯏꯔꯦꯟꯖꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯃꯤꯉꯣꯟꯗ ꯈꯨꯠ ꯍꯦꯛꯇ ꯊꯥꯗꯧꯕ ꯅꯠꯇꯦꯅꯦ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯕꯨ ꯃꯔꯝꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯤꯁꯥ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕꯒꯤꯅꯤ ꯀꯣꯂꯦꯖꯀꯤ ꯗ꯭ꯔꯦꯁꯁꯨ ꯂꯣꯏꯅ ꯁꯦꯠꯂꯤ ꯃꯈꯣꯏꯗꯣ ꯇꯝꯂꯤꯕ ꯃꯍꯩꯗꯨꯗꯗꯤ ꯃꯥꯏꯑꯣꯟꯁꯤꯟꯅꯤꯡꯗꯦ ꯉꯥꯏꯈꯣ ꯏꯆꯟ ꯅꯣꯏ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯕꯨ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ ꯁꯛꯁꯤꯡꯗꯣ ꯎꯈ꯭ꯔꯕꯗꯧꯅ ꯇꯧꯏ ꯃꯃꯥ ꯃꯄꯥꯅ ꯐꯥꯎ ꯋꯥꯔꯛꯄ ꯉꯝꯗꯗꯅ ꯊꯥꯗꯣꯛꯂ ꯃꯆꯥꯁꯤꯡꯗꯣ ꯅꯣꯏꯅ ꯅꯊꯧ ꯑꯃ ꯑꯣꯏꯅ ꯋꯥꯔꯛꯂꯨꯔꯤꯅꯤꯅꯦ ꯇꯟꯕꯨ ꯇꯟꯗꯦ ꯇꯥꯃꯣ ꯅꯣꯏ ꯌꯥꯡꯒꯣꯏꯁꯅꯥ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯒ ꯂꯩꯃꯒꯗꯨ ꯌꯥꯡꯒꯣꯏꯁꯅꯥ ꯌꯦꯡꯂꯨꯔꯒ ꯂꯣꯏꯁꯤꯡꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯆꯥꯛꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯣꯏ ꯑꯇꯩꯗꯤ ꯀꯩꯁꯨ ꯁꯣꯛꯇꯕ ꯃꯥꯜꯂꯤ ꯆꯥꯛꯀ ꯆꯥꯔꯣꯏ ꯁꯣꯛꯄꯅꯤ ꯃꯣꯏꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕꯩ ꯋꯥꯅꯤ ꯑꯩꯅꯦ ꯍꯌꯦꯡꯃꯛ ꯀꯨꯊꯤ ꯑꯃꯨꯛꯇ ꯌꯦꯡꯂꯨꯅꯕ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯀꯩꯁꯨ ꯅꯠꯇꯕꯁꯤꯒꯤ ꯁꯅꯥꯇꯣꯝꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯅ ꯇꯨꯝꯂꯤꯕꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯇꯨꯝꯅꯕ ꯇꯧꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯕꯤ ꯃꯆꯜꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯒ ꯑꯆꯥꯄꯣꯠ ꯈꯔꯒ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗꯗꯤ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯄ ꯍꯩꯇꯕ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯆꯠꯂꯨ ꯇꯨꯝꯃꯨꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯑꯃꯨꯛ ꯄꯨꯔꯛꯏꯅꯣ ꯄꯨꯔꯛꯅꯤꯡꯗꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯅꯕꯨ ꯏꯆꯥꯎ ꯆꯥꯎꯕꯗꯨꯅ ꯆꯔꯥ ꯍꯦꯟꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯨꯕꯤꯔꯛꯄꯩ ꯋꯥꯅꯤ ꯊꯛꯅꯤꯡꯉ ꯊꯛꯑꯣ ꯊꯛꯅꯤꯡꯗ꯭ꯔ ꯇꯣꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯠ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯖꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯖꯤꯡꯁꯨ ꯐꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯆꯥꯛꯇꯤ ꯂꯥꯝꯕꯅꯤꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯂꯧꯔꯒ ꯊꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯈꯪꯍꯥ ꯍꯥꯏ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯅꯣꯛꯁꯤꯜꯂꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯣꯏꯁꯤꯡꯒꯤ ꯐꯣꯟꯗꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯏ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯍꯧꯁꯥꯅ ꯅꯝꯕꯔ ꯈꯪꯗꯕ ꯑꯣꯏꯔꯗꯤ ꯂꯣꯏꯁꯤꯡ ꯔꯤꯄ꯭ꯂꯥꯏ ꯀꯌꯥ ꯄꯤꯒꯟꯗꯕꯅꯤ ꯑꯗꯨꯅ ꯍꯥꯡꯕ ꯐꯥꯎ ꯍꯥꯡꯗꯅ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯊꯝꯈꯤ ꯁꯣꯝꯗꯅ ꯏꯀꯥꯏ ꯏꯀꯥꯏ ꯊꯥꯖꯈꯤꯕ ꯃꯦꯁꯦꯖꯇꯨ ꯍꯜꯂꯛꯄꯗꯤ ꯇꯣꯛꯈ꯭ꯔꯒ ꯁꯤꯟ ꯐꯥꯎꯕ ꯇꯧꯕꯤꯗꯕꯗꯨꯗ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯗꯨꯅ ꯐꯣꯟꯗꯨ ꯂꯥꯛꯇꯅ ꯂꯪꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯥꯎꯏ ꯃꯁꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯃꯃꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯎꯁꯦ ꯃꯀꯨꯃꯪꯅꯦ ꯃꯀꯨꯃꯪ ꯂꯩꯁꯤꯂꯦꯝꯕꯤ ꯃꯃꯥꯡꯗ ꯃꯨꯟꯅ ꯌꯦꯡꯏ ꯃꯃꯥ ꯑꯣꯏꯕꯒꯤ ꯃꯇꯧꯗꯨ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯤ ꯃꯕꯨꯛꯅꯤꯡ ꯑꯃꯨꯛ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ ꯃꯄꯥꯁꯨ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯏ ꯍꯥꯏꯔꯤꯅꯣꯅꯦ ꯀꯤ ꯍꯥꯏꯔꯗꯤ ꯃꯃꯥ ꯅꯪꯒ ꯇꯨꯝꯒꯦ ꯇꯨꯃꯤꯟꯅꯍꯧꯔꯣꯗꯅ ꯍꯧꯖꯤꯛꯇ ꯂꯩꯁꯤꯂꯦꯝꯕꯤ ꯋꯥ ꯉꯥꯡꯂꯛꯏ ꯌꯥꯔꯅꯤꯗ ꯕꯕꯥ ꯃꯃꯥ ꯅꯣꯏ ꯑꯗꯨꯝ ꯇꯨꯝꯖꯧꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ ꯃꯃꯥꯅ ꯍꯪꯂꯛꯄꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯃꯉꯛ ꯅꯣꯝꯃꯤ ꯃꯃꯥ ꯃꯄꯥꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤ ꯐꯃꯨꯡꯗ ꯂꯪꯂꯨꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ ꯑꯗꯨꯕꯨ ꯁꯤꯟ ꯐꯥꯎꯕ ꯇꯧꯔꯝꯗ꯭ꯔꯤ
ꯂꯩꯁꯤꯂꯦꯝꯕꯤ ꯁꯥꯎꯅ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯗꯤ ꯕꯤꯌꯔꯗꯨ ꯀꯣꯜꯂꯒ ꯍꯤꯞꯊꯔꯛꯏ꯫ ꯅꯨꯄꯥ ꯃꯥꯅ ꯈꯪꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯊꯥꯔꯝꯕ ꯑꯣꯏꯔꯗꯤ ꯍꯜꯂꯛꯂꯝꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯑꯈꯪꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯊꯥꯈꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯕꯅꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯃꯇꯥꯡ ꯆꯥꯗꯅ ꯏꯀꯥꯏꯕ ꯄꯥꯈꯠꯄ ꯐꯥꯎꯕꯁꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯍꯥꯛꯀꯤꯁꯨ ꯁꯔꯨꯛ ꯊꯨꯡꯕꯤꯔꯝꯂꯦ꯫ ꯇꯨꯝꯕ ꯍꯦꯛ ꯊꯦꯝꯕꯒ ꯐꯣꯟꯗꯨ ꯑꯃꯨꯛ ꯉꯥꯜꯂꯛꯄꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯑꯝꯃꯗ꯭ꯔꯥ ꯈꯟꯅ ꯍꯧꯒꯠꯂꯒ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯌꯦꯡꯏ꯫ ꯂꯣꯏꯖꯤꯡꯒꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯦꯁꯦꯖ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯡꯂꯒ ꯌꯦꯡꯏ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ: ꯑꯩ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯏ꯫ ꯀꯅꯥ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯣ? ꯀꯅꯥ ꯀꯩꯗꯧꯔꯛꯏꯅꯣ? ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯃꯥꯒ ꯀꯣꯏꯔꯨꯅꯤꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒꯗꯤ ꯃꯈꯨꯠꯇ ꯁꯣꯛꯑꯒ ꯃꯐꯝ 3-4ꯃꯨꯛ ꯐꯣꯠꯂꯒ ꯍꯜꯂꯛꯏ꯫ ꯃꯣꯏꯗꯤ ꯁꯪꯒ ꯆꯥꯎꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥꯅꯤꯅ ꯐꯩ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯂꯩꯈꯤꯕ ꯄꯥꯝꯗꯦ, ꯀꯅꯥꯅ ꯈꯪꯕ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯑꯇꯩ ꯋꯥꯍꯩꯁꯤꯡꯗꯨ ꯎꯈꯤꯗ꯭ꯔꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯂꯣꯏꯁꯤꯡ ꯁꯣꯛꯏ ꯍꯥꯏꯕꯗꯨ ꯈꯛ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅ ꯎꯔꯤꯕꯁꯦ, ꯑꯗꯨꯕꯨ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯩꯒꯤꯅꯦ ꯍꯥꯏꯒꯦ ꯃꯤ ꯈꯠꯅꯔꯤꯕꯣ? ꯑꯗꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗꯗꯤ ꯅꯣꯏ ꯇꯥꯃꯣ ꯍꯣꯏꯗꯤ ꯃꯤꯉꯣꯟꯗ ꯒꯨꯟꯗꯥ ꯁꯥꯔꯒ ꯄꯪꯈꯠꯇ ꯈꯠꯅꯕꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯕꯣ꯫ ꯏꯁ, ꯅꯪꯅ ꯈꯪꯉꯤꯕ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯈꯠꯅꯔꯤꯕ ꯄꯥꯔꯇꯤ ꯑꯃꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕꯒꯤꯅꯦ꯫ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯕꯨ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯤꯗꯤꯕ ꯐꯖꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕꯅꯤ, ꯈꯔ ꯌꯥꯝ ꯐꯨꯔꯝꯃ ꯐꯗꯧꯅꯤ꯫ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ, ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛ ꯎꯇꯦꯝ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯨꯗ ꯀꯥꯎ ꯊꯥꯔꯕꯁꯤꯡꯗꯨꯒ ꯑꯣꯟꯁꯤꯟꯅꯔꯤꯕꯗꯨꯒꯤꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤꯗꯤ꯫ ꯑꯁ, ꯑꯗꯣ ꯑꯩ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯀꯔꯥꯏꯗ ꯁꯣꯛꯏꯒ ꯑꯝꯇ ꯍꯪꯍꯧꯗ꯭ꯔꯦ꯫ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯗ꯭ꯔꯣ? ꯀꯣꯛ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯨꯗꯅ, ꯅꯨꯄꯤ ꯃꯥꯟꯖꯗꯦꯍꯦ꯫ ꯋꯥꯍꯩ ꯑꯁꯤ ꯌꯥꯡꯒꯣꯏ ꯁꯅꯥꯗꯗꯤ ꯍꯥꯏꯔꯤ ꯍꯥꯏꯕꯨ ꯃꯁꯥꯅ ꯃꯁꯥꯗ ꯆꯩꯖꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ꯫ ꯊꯥꯔꯣꯏ, ꯀꯩꯗꯧꯕꯩ ꯊꯥꯗꯣꯏꯅꯣ? ꯁꯨꯛꯊꯥ ꯊꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯄ꯭ꯂꯥꯎ ꯍꯥꯟꯕ ꯆꯠꯇꯥꯕ꯫ ꯗꯣꯂꯥꯏ ꯑꯣꯏꯅ ꯊꯥꯡꯍꯟꯒꯦ꯫ ꯏꯁ, ꯅꯪꯅ ꯍꯪꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯔꯤꯗꯅ꯫ ꯀꯅꯥꯗꯅꯣ? ꯃꯥ ꯅꯠꯇ꯭ꯔꯗꯤ ꯕꯜ ꯉꯥꯛꯄꯗꯔꯣ? ꯅꯠꯇꯦ, ꯅꯣꯏ ꯕꯥꯗ꯫ ꯑꯆꯥ, ꯐꯥꯒꯤ ꯇꯧꯅꯤꯁꯦ, ꯑꯩꯅ ꯅꯪꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞꯇꯒꯤ ꯍꯦꯟꯅ ꯈꯟꯕ ꯑꯣꯏꯔꯗꯤ ꯅꯕꯥꯅꯤ ꯊꯨꯡꯅꯖꯧ꯫ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯑꯃ ꯂꯥꯛꯂꯁꯨ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯌꯨ꯫ ꯀꯩꯅꯣꯝꯅꯤꯀꯣ ꯅꯪꯒꯤ ꯋꯥꯁꯤꯗꯤ꯫ ꯊꯨꯡꯅꯔꯀꯥꯟꯗ ꯈꯪꯉꯣ ꯑꯩꯅ ꯅꯪ ꯇꯁꯦꯡꯅ ꯈꯜꯂꯤ ꯈꯟꯗꯦꯗꯣ꯫ ꯍꯣꯏ ꯍꯣꯏ, ꯌꯦꯡꯉꯁꯤ꯫ ꯋꯥꯔꯤꯁꯦ ꯅꯨꯡꯐꯥꯎ ꯅꯨꯡꯁꯤꯅꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯅꯗꯕ ꯅꯠꯇꯦ, ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯍꯥꯏꯗꯣꯛꯅꯗꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯃꯨꯛꯁꯨ ꯍꯔꯥꯎꯍꯜꯂꯤꯕ? ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ, ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯅꯝꯁꯟꯗꯨꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯅꯤ꯫ ꯐꯔꯦ, ꯅꯪ ꯌꯥꯝ ꯍꯔꯥꯎꯍꯟꯕꯤꯔꯤ꯫ ꯃꯪꯒ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯜꯂꯤꯉꯩꯁꯤꯗ ꯇꯨꯝꯍꯧꯔꯒꯦ꯫ ꯇꯨꯝꯃꯨ ꯇꯨꯝꯃꯨ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯊꯝꯈ꯭ꯔꯒ ꯍꯤꯞꯊꯔꯛꯇꯨꯅ ꯇꯞꯅ ꯇꯨꯝꯕ ꯊꯦꯝꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯐꯣꯟꯗ ꯌꯥꯎꯕ ꯅꯨꯄꯤ ꯃꯥꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯐꯣꯟꯗꯨ ꯊꯅꯝꯂꯒ ꯕꯦꯜꯀꯣꯅꯤꯗ ꯊꯣꯔꯛꯂꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯅꯣꯡ ꯆꯨꯒꯗꯕꯒꯤꯔ ꯀꯔꯤꯅꯣ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩ꯫ ꯂꯝꯕꯤꯗꯨ ꯒꯥꯔꯤ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯆꯠꯂꯤ ꯍꯥꯏꯕꯕꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯀꯩꯐꯥꯎ ꯋꯥꯈꯜꯗ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯅꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗꯨꯅ ꯌꯦꯡꯂꯛꯄ ꯍꯧꯅꯕ꯭ꯔꯥ? ꯈꯥꯔꯤꯕ ꯑꯋꯥꯡꯕ ꯄꯜ ꯑꯁꯦ ꯅꯝꯈꯥꯏꯕ ꯉꯝꯂꯣꯏ ꯈꯪꯂꯕꯁꯨ ꯊꯧꯅꯥ ꯄꯨꯗꯣꯛꯀꯦ ꯍꯦꯛ ꯍꯣꯠꯅꯔꯨꯔꯦ꯫ ꯏꯃꯪ ꯃꯪꯂꯝꯕ ꯅꯣꯡꯒꯤ ꯃꯄꯩ ꯑꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯨꯊꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯣꯝꯆꯥꯛ ꯆꯥꯛꯂꯝꯕꯗꯣ ꯈꯔ ꯃꯈꯩ ꯏꯪꯍꯟꯕꯒꯨꯝꯅ ꯅꯤꯡꯏ꯫ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯁꯣꯝꯗ ꯅꯨꯄꯤ ꯃꯍꯥꯛꯁꯨ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯇꯥꯔꯤꯕ ꯅꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯣꯏꯁꯤꯡꯅ ꯃꯤꯀꯞ ꯊꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯆꯟꯅꯨꯄꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯄꯤꯒꯤ ꯃꯆꯥꯁꯤꯗꯤ ꯇꯨꯝꯒꯤꯗꯤ ꯂꯩꯇꯗꯅ ꯀꯩꯗꯧꯏꯅꯣ ꯁꯤꯗ? ꯅꯣꯡ ꯆꯨꯔꯤꯁꯦ ꯌꯦꯡꯉꯝꯃꯤꯅꯤ ꯀꯩꯅꯣ꯫ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯂꯤꯆꯩꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯀꯣꯏꯊꯤ ꯊꯤ꯫ ꯂꯩ ꯊꯥꯔꯤꯕꯗꯨꯗ ꯂꯩꯔꯤꯕꯗꯨ ꯄꯨꯔꯛꯂꯒ ꯙꯞꯀ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯅꯣꯡꯁꯦ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕ ꯅꯪ? ꯃꯁꯤ ꯆꯪꯉꯣ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯁꯥꯎꯔꯞꯅ꯫ ꯌꯥꯝ ꯆꯌꯦꯠꯅꯩꯌꯦ, ꯃꯤꯅ ꯃꯨꯠ ꯉꯥꯛ ꯁꯨꯡꯒꯠꯄꯁꯤꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯈꯪ ꯑꯔꯤꯕꯗꯨꯝ ꯑꯣꯏꯔꯒ ꯂꯩꯅꯤ ꯇꯥꯃꯣ ꯅꯪ꯫ ꯃꯆꯤꯟꯁꯤ ꯀꯟꯁꯤꯜꯂꯒꯦ, ꯆꯪꯉꯣ꯫ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯩ ꯌꯨꯝꯒꯤ ꯃꯤꯗꯤ ꯑꯃꯠꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ, ꯍꯧꯒꯠꯂꯛꯇ꯭ꯔꯤ꯫
ꯌꯥꯡꯒꯣꯏꯁꯅꯥ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯂꯣꯏꯁꯤꯡ ꯄꯥꯏꯔꯝꯕ ꯁꯩꯗꯨ ꯂꯪꯊꯣꯛꯈ꯭ꯔꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯐꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯍꯌꯦꯡ ꯁꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ꯫ ꯍꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯅꯨ ꯇꯥꯅꯤꯡꯗꯦ ꯇꯨꯝꯗꯧꯕ ꯇꯨꯝ꯫ ꯌꯥꯝ ꯄꯥꯅꯔꯛꯀꯅꯨ ꯇꯥꯃꯣꯅ ꯇꯧꯕ ꯊꯕꯛꯇ ꯑꯩꯅ ꯄꯥꯅꯕ꯭ꯔꯥ? ꯅꯪ ꯑꯁꯦꯡꯕꯒꯤꯁꯨ ꯈꯨꯕꯥꯛ ꯆꯥꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯀꯤꯁꯨ ꯀꯤꯕꯤꯗꯦ꯫ ꯂꯩꯃꯅ ꯐꯃꯨꯡꯗꯒꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯅꯨꯃꯤꯗꯥꯡꯁꯤ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯩꯅ ꯀꯨꯝꯃꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯨꯅ ꯊꯨꯅ ꯇꯨꯝꯍꯧ꯫ ꯃꯃꯥꯗꯤ ꯀꯤꯕꯅꯤꯅ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯈꯤꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯌꯥꯍꯧꯔꯛꯄꯗ ꯑꯍꯤꯡ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯏꯆꯣꯠ ꯆꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯕꯒ ꯁꯨꯃꯥꯡ ꯏꯁꯤꯡ ꯊꯨꯝꯂꯗꯧꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯦꯟ ꯐꯖꯅ ꯁꯦꯝꯈꯤꯕꯅ ꯃꯗꯨꯒꯤ ꯑꯋꯥꯕꯗꯨꯃꯗꯤ ꯀꯣꯛꯂꯕꯅꯤ꯫ ꯂꯩꯃ ꯁꯨꯃꯥꯡꯗ ꯇꯞꯅ ꯀꯨꯝꯂꯛꯂꯒ ꯎꯅꯥ ꯋꯥꯅꯥ ꯍꯩꯅꯧ ꯃꯄꯥꯜꯅꯆꯤꯡꯕ ꯀꯦꯜꯂꯛꯇꯨꯅ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯁꯨꯝꯖꯤꯠ ꯑꯃꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯔꯤꯉꯩ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯥꯂꯤꯀꯥꯅ ꯌꯥꯍꯧꯔꯛꯄꯒ ꯃꯥꯌꯣꯛꯅꯈ꯭ꯔꯦ꯫ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯄ ꯈꯟꯗꯨꯅ ꯁꯨꯝꯖꯤꯠ ꯑꯗꯨ ꯃꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫